ꯌꯥꯝ ꯁꯥꯊꯤꯟ ꯆꯤꯜꯂꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯇꯅ ꯂꯥꯛꯂꯦ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯏꯅꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯉꯁꯤ ꯅꯦꯁꯅꯦꯜ ꯗꯦ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯣꯏꯊꯣꯔꯛꯂꯦ ꯌꯥꯝ ꯁꯥꯊꯤꯟ ꯆꯤꯜꯂꯤ ꯃꯤꯁꯦ ꯃꯐꯝꯁꯦ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯣꯝꯗꯩ ꯐꯥꯎꯈ꯭ꯔꯁꯤꯔꯣ ꯑꯗꯣ ꯑꯩꯒ ꯑꯪꯀꯜꯒꯅꯤꯗ ꯑꯪꯀꯜ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯔꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯤ ꯇꯅꯤ ꯃꯥꯏꯀꯩ ꯃꯔꯤꯁꯦ ꯅꯕ꯭ꯔ ꯅꯨꯄꯤ ꯅꯍꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯒꯨꯝꯕ ꯑꯁꯨꯕꯤꯗ ꯂꯥꯛꯀꯅꯤ ꯃꯥꯔꯥꯏꯅ ꯑꯍꯨꯝ ꯆꯠꯈ꯭ꯔꯁꯤꯂꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯑꯃꯔꯣꯝ ꯍꯥꯏꯔꯨꯔꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯃꯤ ꯂꯥꯡ ꯐꯝꯕꯗꯨ ꯇꯧꯔꯨꯅꯨꯍꯦ ꯉꯁꯤ ꯁꯣꯝꯗ ꯅꯦꯁꯅꯦꯜ ꯗꯦ ꯃꯈꯣꯏꯒꯤ ꯁꯨꯇꯤꯅꯤꯌꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅꯅꯦ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯩꯅꯣꯝ ꯈꯔ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ
Sì, nessuno deve programma. Hꯧꯖꯤꯛ ꯐꯥꯎ ꯇꯧꯗ꯭ꯔꯤ How's the photo? ꯑꯩꯗꯣ ꯑꯗꯨ ꯂꯥꯡ ꯂꯦꯞꯄ ꯂꯩꯔ ꯆꯠꯁꯤ ꯌꯥꯔꯁꯤ ꯆꯠꯁꯤ ꯁꯛꯂꯛꯄꯗꯣ ꯑꯩꯅ ꯑꯝꯇꯪ ꯇꯥꯍꯜꯂꯝꯁꯤꯔ ꯍꯥꯏꯅ ꯃꯌꯥꯝꯁꯤꯗ ꯁꯛꯄꯕꯨꯗꯤ ꯁꯛꯂꯛꯀꯗꯧꯗ꯭ꯔꯕ ꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯑꯁꯤ ꯏꯁꯩ ꯁꯛꯄꯒꯤꯅꯤ ꯃꯌꯥꯝ ꯐꯣꯟꯁꯦ ꯈꯔ ꯏꯇꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗꯤ ꯑꯗꯨꯝ ꯃꯨꯁꯂꯥ ꯇꯥꯔꯕꯅꯤ ꯃꯣꯕꯥꯏꯜ ꯀꯦꯃꯦꯔꯥ ꯈꯔ ꯊꯤꯡꯖꯤꯜ ꯀꯩꯅꯣꯝ ꯈꯔ ꯊꯤꯡꯖꯤꯜ ꯏꯁꯩ ꯁꯛꯄ꯭ꯔꯁꯨ ꯁꯛꯂꯛꯇꯦ ꯁꯛꯇꯅ ꯂꯩꯖꯍꯧꯔꯣ ꯁꯛꯇꯦ ꯑꯗꯨꯝ ꯀꯩꯅꯣ ꯃꯤ ꯉꯥꯏꯍꯜꯂꯝꯗꯦ ꯑꯁꯨꯛ ꯌꯥꯝꯅꯕꯨ ꯃꯤ ꯉꯥꯏꯍꯟꯕꯁꯤꯕꯨ ꯉꯁꯥꯏꯗꯩ ꯉꯥꯏꯈꯠꯂꯛꯏꯝꯅꯤ ꯄꯦꯜꯂꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯟꯖꯔꯦ ꯈꯪꯉꯤꯕ꯭ꯔꯥꯅ ꯍꯦꯟꯖꯔꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯇꯨ ꯁꯤꯅ ꯅꯨꯡꯉꯥꯏ ꯀꯥꯏꯗꯅ ꯆꯠꯁꯤꯂꯣ
ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁꯤꯗ ꯕꯥꯏ